ꯑꯍꯥꯟꯕꯗ ꯃꯔꯣꯏꯕ ꯄꯥꯎ ꯃꯦꯖꯣꯔꯤꯇꯤ ꯃꯁꯤꯡ ꯂꯩꯕꯅ ꯂꯩꯉꯥꯛ ꯁꯦꯝꯕꯗ ꯑꯔꯨꯕ ꯑꯣꯏꯔꯣꯏ ꯁꯦꯟꯇꯔꯅ ꯈꯜꯂꯛꯄ ꯂꯨꯆꯤꯡꯕ ꯑꯗꯨꯗ NPFꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯅ ꯐꯨꯡꯌꯥꯔ ꯀꯦꯟꯗ꯭ꯔꯒꯤ MLA ꯂꯩꯁꯤꯌꯣ ꯀꯩꯁꯤꯡꯅ ꯍꯥꯏꯈ꯭ꯔꯦ ꯈꯨꯔꯨꯝꯖꯔꯤ ISTV ꯄꯥꯎ ꯃꯤꯔꯤꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯃꯦꯖꯣꯔꯤꯇꯤ ꯃꯁꯤꯡ ꯂꯩꯕꯅ ꯂꯩꯉꯥꯛ ꯁꯦꯝꯕꯗ ꯑꯔꯨꯕ ꯑꯣꯏꯔꯣꯏ ꯁꯦꯟꯇꯔꯅ ꯈꯜꯂꯛꯄ ꯂꯨꯆꯤꯡꯕ ꯑꯗꯨꯗ NPFꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯅ ꯐꯨꯡꯌꯥꯔ ꯀꯦꯟꯗ꯭ꯔꯒꯤ MLA ꯂꯩꯁꯤꯌꯣ ꯀꯩꯁꯤꯡꯅ ISTVꯗ ꯐꯣꯡꯗꯣꯔꯛꯂꯤ ꯋꯥꯐꯝ ꯑꯁꯤ ꯐꯨꯡꯌꯥꯔ ꯀꯦꯟꯗ꯭ꯔꯒꯤ ꯑꯂꯥꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯈꯨꯀꯣꯛ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟꯒꯤ ꯁꯤꯜꯚꯔ ꯖꯨꯕꯤꯂꯤ ꯑꯃꯗꯤ ꯃꯔꯤꯔꯛ ꯁꯨꯕ ꯖꯦꯅꯔꯦꯜ ꯀꯣꯟꯐꯔꯦꯟꯁ ꯁ꯭ꯄꯣꯔꯠꯁ ꯀꯜꯆꯔꯦꯜ ꯑꯃꯗꯤ ꯂꯤꯇꯔꯦꯔꯤ ꯃꯤꯠ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯑꯦꯛꯁꯄ꯭ꯂꯣꯔꯤꯡ ꯗ ꯑꯟꯑꯦꯛꯁꯄ꯭ꯂꯣꯔꯗ ꯍꯥꯏꯕ ꯊꯤꯝꯗ ꯑꯂꯥꯡ ꯀꯇꯝꯅꯥꯎꯂꯣꯡꯅ ꯊꯧꯕꯨ ꯑꯣꯏꯗꯨꯅ ꯈꯨꯀꯣꯛ ꯑꯦꯔꯤꯌꯥꯒꯤ ꯈꯨꯜꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯖꯅꯋꯥꯔꯤ ꯇꯥꯡ 24 ꯐꯥꯎꯕ ꯆꯠꯊꯒꯗꯕ ꯊꯧꯔꯝ ꯍꯧꯗꯣꯛꯄꯗꯨꯗ ꯎꯈ꯭ꯔꯨꯜ ADC ex Vice Chairman M.Isaac, NPF Fungyargi President Thota Singh Sanglai, TKSki President Ramraychan Kaising, ADC Ukhrulgi ex-member Wongrayo Ningsen Chingba Sarukyakhi. Thauram aduda Leisio Kaising na makha taki bada hauzik lengak sem tribasi luchingba khanba ngamdabagi oiroi lamdam asida tangtu lekha purakna bahona bani center na lengak semba yana ba furup khudimaki MLA CSO gi luchingba singa puna famina duna hotna kiba ukre asumna center na athuba dalengak semna ba hotna ribasi soidana mai pakani center na khalakpa luchingba aduda NPF na condition amata thamdana saugat kani lengak sem laba matungda tangdu leitaba Manipur ama soidana lakani haibagi thazabale haiki Hujiki sarkar form to buy se kano se president rule hujiki thammi se sarkar form to bude ngasi na tru haing sudum to gani dissolve to thoroga election to sudum sarkar form to hujik to su kari su kai lete haing to su kari su kai lete adubo government hujik se popular government form to se yamwa ba thabak tinate maram di kano di majority leje hojiki BJP ki 37 plus akoi NPF ki manga le full majority ni sida government form to roi hai ngai ka suleti NPF di whatever akoi ki major partner hai tar BJP na khalak pa dum akoi di support to gani aduga thuna government se form to bada santi purak nam sida akoi su dum hana de support to la handak su dum support to jagni hai jaba Naharol Singh matangda mahakna makha takhibada Manipur asi sports ki powerhouse ne haibasi mayamna yanare matam amata tangkul furupsu sanabagi ihauda fazana yawba ngamlami hauziti tangkul Singh sports su yauksin bangamdre lairik tasu thoidok hendok pangamdaba marak mayada leibana thabak tauba naha masing yamna hanthare sports ki ihauda yawba ngamdre basi matamga chunaraba sanabung leitaba madik chaba training tawfam leitabadagi madik chaba sanaroi thoraktabani awatpa asi ubadagi fungyar kendrada Sanabung Yankagi Matakta Semkre, Sanabung Singh Asi Napi Hohan Bada Kudung Chadabakaya Mayoknari, Lengang na Tabak Kaubada Matam Chan Rizal Lautoktaban Maram Oiraga, Ning Bakairaban Hakaya Thoraknaba Maram Ohele, Recruitment Amagi Rizal Lautokpada Jahi Mangarom Changbana, Rizal Haidorakpada Yautaban Hasing di Atopa Tabak apply Tobagi Tanja Mankibana, Ning Bakaina Lenari, Tabak Pangdaba Nahamasing Kahina Yamkalibasi Koknaba, Policy Sembagi Tangai Fatabaladi, MGNREGA Kitabak Asi, Numit Masing Suna Pibang Dribasi Fajana Pibirabade, Hingnaba Machakara Fangbang Angani Haina Makatarakli. Result exam thara di khudakta within a month or two manungda result thokpiba adun masu iren jana masu atopoje thibe aba Manipur gi akoi policy program sem ase long term policy sem batai adu prom action lo batai decision se prom decision lo godamni am delay tawba everything delay chat pasi aduna akoi se factory gumba sembi ba adu natraga akoi industry gumba promote tawbe mapan gi industry mayam kaurakpa adu factory mayam kauraga sidasu akoi su local consumption gi oirasu asi da manufacture tawba darkar oi aduga moi bos short term training pbc mass short term training pbc darkar oi adi masagi production tawba heinabsu the sinpham se mathang tv bisi important oi bram si mayam sanari ba mayam se ngak le kadai chakadam na mayam khanbiu Senior Citizens Forum Imphal East ki Marirak Suba Annual General Body Mifam ama ngasi Imphal East Brahmapur Nahabam Dalaiba Basketball Playground da pangthokre Thauram aduda Senior Citizen Forum Imphal East ki President G.A. Ravichandra School of Education Retired Director T.H. Samungau Manipur Health Services Retired Dr. M. Kunjabihari SST Retired Commander G. Churchill na athoiba mithunglen sing oiki
Senior Citizen Forum Imphal East ki President G.A. Ravichandrana phongthokkhibada Senior Citizen Forum Imphal East asi leibak ki irang amadi ising ichawna maram oiraga Chawna pangthokpa ngamdana lakhibani ngasigi mifam asida forum asigi oina anoba office bearer sing nongna khanduna thabak thoram kaya paikhatpa hauragani Imphal East gi tongan ba kendra tara dagi member chatruk khena leiriba forum asina October tang ama International Day of Older Persons ai khudingi pangthoktuna member nupa amadi nupi ani ni khangatuna ikai khumna bu utpegi thoram asi pangthokli loinana irang asina lanjena tuna relief camp sing da leiriba IDP sing da angam mateng kaya ama supangduna lagli haiba wafam sing phongdokna rakhi Imphal East forum asisu Manipuri apex body ema all Manipur Senior Citizen Confederation nama koi form tore toraga madu koi national level da national koi Senior Citizen Confederation ne da koi si adu mu affiliate toraga adugi koi amenity sing koi hallo ro sing na khudong sawa phangado mayam du koi punna phaminana ba madu ki pandam da koi yam kana tabuk sangjan do da koi su affiliated koi member ama hoina koi kan hona jari Ramakrishna Mission Uripok Imphal gi chahitara surakpaga iroinana annual celebration hogdokre ngasidagi hauraga numinini chumnat pangthokadaba thoram aduda Assistant General Secretary Ramakrishna Mat and Ramakrishna Mission Balar Mat Haura Reverend Swami Sateshananda Zonal Education Officer John Watt Imphal West Y Hemachandra Secretary Ramakrishna Mission Imphal Swami Adma Bikashananda Managing Committee RKM Imphal gi President P Dhanakumar Ramakrishna Mission ki oja amadi mahiroi kaya su saruk yakhi thauram aduda academic excellent in sports best writer master mathematical award student of the year 2025 ki award na chingba su khutsinaki Secretary Ramakrishna Mission Imphal Swami Adma Bikasanandana annual celebration asina lakpada mahiroi sing asina makoi ki manung da yaujari ba haithoi singthoi ba kaya utnabagi platform amasu piri mission asigi mahiroi sing asina classroom da lairik laishu khakta tamduna leishin bagi mahuta atai co curricular activities sing da saruk yaba ngamnaba mission asigi oja sing na takpi tambiri masina hiram khuding da miya mangda thokpada mahiroi sing asida chawna thauna ama hapi asigumba pikli ba angang singa asibu haujikte ki makhong sombituna angang sing asibu awang ba thakta thangatpada chawna mating oigani haiki mission asina anoba award ama chatliba academic session asidagi paikhat pa haure haiki I believe this recognition will inspire our students to strive for greater heights in academic and co-curricular pursuits. I humbly submit that today's annual celebration would not have been possible without the unwavering support and dedication of our entire school fraternity. This commitment forms the very foundation of today's success. I extend my heartfelt gratitude to each one of them. This function is a celebration of their devotion as it is of our students' talent. Kumbi Khuga Turel Mathakta Sariba Kumbi Uyung Haubi Mini Varaj Adugi Ising Tafam Oidiba Mafam Sing played Hainaba same Sariba Tabak Sing Ase Kendra Adugi MLAS Prem Chandrana Yang Sinkre Mini Varaj Adugi Kha Thangba Nakalda Puriba Canelda Ising Puraktuna Kumbi Esigi Manung Chanba Kumbi Setupur Wangu Terakong Wangu Saval Wangu Naudakong Wangu Akasoi Marilgi Ladyba Lofam Kayada Lawu Singugi double cropping Toba Yanaba Amadi Hauzik Manama Sing Thariba Lomi Kayada Kanaba Pigadori Hairi Kunja Amana MLAS Prem Chandrana Mini Varaj Asi Ningthina Semjinduna Miyamda Dam Asigi Kanaba Fanghanaba Hotnababu Thagatpa Fongdorakli Kendra ki manung dalaiba paging mokong hariba tam asigi honorable MLA Mingoin Panjaraba Sing Sanasam Prem Chandrana Taubirak tu na hojau pagi wong tira khong na to khong hariba sing asi ngangoti damukta haini na leitan thagatchari aduga akhoi praja akhoi amok oijariba akhoi na sunga saigi na to khong da tira khong da sabal da aduki matik sing da awaba da mayuk ngariba asigi damakta kokan bibagi damakta su hanana araw bat nungai khong dukchari adu matam kuina su ngasai pusi nuksang pan moi sino adu taseng na su akhoi na su hawai hakchang yauna ma ki damakta pai hawai hakchang yauna chen jagani habo kham thamjani
Nongmagi oiba voluntary blood donation camp ama blood center Babina Hospital Sajiwa Jail Gate Khabaisoi da pangthokre thauramduda Indian Red Cross Society Bisnupur District Branch Sambalai Sekpil School Kumbi Idol Youth Development Organization Chayata Foundation Blood Center Babina Hospital Khabaisoi SBTC Manipur amadi Max na khutsam naduna pangthokpa thauramduda Blood Center Babina Hospital Khabaisoi gi MO in charge Dr. Yumnam Bijoy Sambalai Sekpil School Kumbi founder Moirakthim Okendra Guinness World Record holder amadi Mahaki Loinapi Medha Indian Red Cross Society Bisnupur District Branch ke Secretary Dr. Huidrom Romensu Serogyadana voluntary blood donation donor kayana lem EPK Sambalai Sekpil School Kumbi ki founder Moirangthim Okendra Guinness World Record holder na haikibada mathau tarakpada piraga miyoi bagi punsi kanba natana atai pambai leitabana ba yaba miyoi singna isana yana thoglaptuna minasi gi award pa mention bada sarogya minasi haiki Malemdagi miyoi ba mutkiba matamda environment akaiba leiroi adubu Malemdagi uchek oya Flora fauna chingbasing mutkiba matamda miyoibada mangjaba chawne chaithing pirakpa amade amangba kaya oigani haina Manipur lenga ki Forest Department ki Chief Conservator of Forest Wildlife L Joy Kumarna thasi ki tangkun mathoi amade kunithoi da pangthokadoriba Asian Water Bird Census ki mangoinana census asida sarugya gadoriba volunteers singi oiba numit thumni chupna chathagadaba motivational game hogdokpagi thoramda haikre Sendra da leiba Loktak Inland Water Transport Complex ki auditorium da pangthokpa hogdokpagi thoram aduda AWBC ki State Coordinator RK Birzitna hadak pangthokadoriba water bird census asi mamang da pangthokiba census singdagi khara advance oina pangthokadaba maramna volunteer masing hanadagi hengani loinana Loktak ki mafam yankhai yauna punna sport marfu manga da census asi pangthokani haiki Authority Forest Department Director of Environment Climate Change Yakshil Pusama Tausi Karina Kanda. Hada mostly we Ramsar side in a look the focus tower money. Hojukti simultaneous count have Lakan the volunteer missing and what I train volunteers. Aduna Tarik Kunma to isn't a look the focus or 22 is in a race of the well in Manipur. Identify well in Taret even Manipur Pumbi Valley, the Maru 85 spot to Tirane. Volunteer Chani Yankhai Rom na Sarugya Kiba Thoram Atuda Chief Conservator of Forest Wildlife L Joy Kumarna Miram Dagi Pairakpa Loktak Pat Amadi Manipur gi wetlands singda Ningtham Thagi matamda matam kharagi oina chaktariba uchek sing asina Aikhoigi climate ki sign amani Pangthokadoriba census asina Tungi Mirol da kanaba kaya pigani haiki Lemoriba koi Pulen Park, Kharung Park, Yaran Park, Lampen Park, see loina koi division level sings the loina koi identify tawrol layer seasona second phase ta aduna entire valley state level important wetlands sings the population estimation to pa har ga tang sun ha ho aduna asuba figure puthos Paugi Marakhan Atemba Brega Matalong Minase. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada Yeme makigano Azab thammo Sige yung se, next time tinacheksin na laksilaga tamkabani ne. Dadarang se, juhar habaga amta kidarbo. Asum na, mayam na machalbo ngapshan lugum. Masige yung masibu, aso yung kadabagi. Next time ngapseli. Next time juhar habating ngakok na nabasimani. Zarman technology siya naman na concrete katok na tinabamatamda. Kapag nalamot ko na hanggang adli. TMT, strength is in the quick. Honglagli ba punsigi lambisida aray ba tsaba yaba makai sasinari. Aduna hidak langthak kayama sadaba yarakte sasil liba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. Free Gynecology Camp January tha asi Cervical Cancer Awareness Month tabaga iroinana Siza Urban OPD Kaisampatna lakadoriba January tang 12 dagi 13 phawba ayuk pung 8 dagi ama phawba Free Gynecology Camp pangthokjagadori Free Gynecology Consultation Free Ultrasound Screening loinana Investigations and Procedures singda 10% concession su pizagadori akupa marol gidamak pizariba number asida paw phawbiro Break imatung taram nokchari paw makhatana pizari
Babina Hospital Khabai Soina, Lamdam Asigi Manung Hanjina Leba, Irang Asina Sokala Bamba from Singi Mioisingda, Haxelgi Oiba Ana Layangi Kudong Jaba Piduna, Masamo Faba Kunayama Ohenaba Changsila Kongtangi Makacha Tarakpo Oina, Bisnupur District, Ningkong Municipal Council, Ward number 13 da, Lamdam Adugi, Lemjabi Sele Group Amade, Ningtaukong Municipal Council ga, Punakutsam Naduna, Nomagi Oiba Free OPD Game Ama Pangtokre, Ningtaukong Municipal Council, Ward number 13 Community Hall da Pangtokiba, Free OPD came atuda Babina Hospital Khabai Sogi Doctor Amadi staff signa makal kaya gi ana layangi kudong chapa piki buga loinana hidak langtha kaya su lemna piki puna ningthau khong municipal council gi manung dagi lakpa miyoi chani romda kudong chapa piki ba came atuda general surgery consultation amadi free ultrasound gi kudong chaba su piki pangthok liba came asiga mari lenana Babina Hospital Khabai Sogi hospital in charge Laipubam Boros Sarmana Babina Hospital gi wakalon lamdam asigi Mipung Kudimag, Tinjang Kaisang Daba, Masamo Fana Leba Haiba, Aduda Yumfam Oiraga, Handaki Irang Asina, Kudong Chahan Draba, Manung Hanjina Leba, Mue Singidama Kalaba, Free OPD came a sea Pangtokpani Haiki. Kogi appendix gumba, gallbladder da nung leiba gumba, constipation tauba khotpa leidana ka nungsang leiba, nadagi hernia, fistula, siguma sidi dum nupa nupi da dum thokpa bonina, sumaina sigida so akoina focus tawjaba haitar. Akoina bijaba tai khudong saba hairagadi free da ultrasound ama yengjare, hidak langthakta so akoina free da sida yenjaba. Ningthakong Municipal Council के Community Organizer ओइना सुलैबा लेमजाबी सेलेब ग्रुप के मेंबर एस प्रेमिला देवीना लमदम असिगी मियाम की अवाबा अमदी खुदोंग चातब कया उबिदुना बाबिना हॉस्पिटल नंगसिगी फ्री ओपीडी के मसी पांगथोकप की थागतपा फोंगदोखी City dai khar lapna leibanena municipality area chingagaso asigumba jengbada yamna khudongchaba hospital singdai khar lapna leibanena adugumba hospital da chatpa ngamdaba masadi nare khangjaraba adugumba se babina gi tarapda gi laikai sida laga sida ultrasound lauraga isa sida kari leiri haiba khangbagi tanja ama su piriba asigi matang sida khoiso yam nungai jai Sea Webs Manipuri Sinduna Tongan ba lamda award fanglakraba sing okpagi thoram ama ngasi BT Road ta leiba Irawat Bhavanda pangthokre award sing okpagi thoram aduda eminent critic and translator su oiriba NG Iboton Sea Webs Manipur gi president PH Brajamuhini amade tongan ba ai bi singna thoram mapuina serogya ki Manipur ta leiriba ai bi sing asina wana izari ba wari amadi saireng na chingba sing ase mapalam gi miyoi sing na paning labasu marol khangdabana maram oiraga paba thoktana leirakpa adu Sea Webs Manipur na haukiba English sing ni ahum dagi hauduna aikoi gi londa iriba sing asi translate tawduna ihan hanba oina wakhal manaba kangu sing punsinduna linkhat khibani haiba English sing ni ahum da hawdokraba matungda English sing ni mari dagi Sea Webs Manipur na lamdam asigi wari amadi saireng na chingbada translate tawduna award fanglakraba singbu Sea Webs Manipur na sinduna pukning thawgatuna laki haina wangang khiba singna phongdoknaki Loshilakpada Maroi Pau Mukana Pizare Majority Masing Labana, Lengak Semada, Aruba Oiroi, Center na Kalakpa Luchinga Atuda, NPM na Saugatkani Haina, Fungyar Kendrog MLA, Laisio Kaisingna High Cray. Hauzik Fawigo in Asipina Sandok Chapa Manipuri Pau Matang Steloizere, meeting Tabirio Pumnamapu Amukana.